gari ama khangkham khamjilai aduga hiyainu da koraklami nupa aduna ima natro hiyainu ga laigasu tungde sat onthokduna yenglaki lai jadi onthorappaga mamittu kupkani haiba kawkhre momo nokpamino amaga loinana nupa duda munna yengduna lei aduga machinda su sole kaino mitno ngasi siba kaino aina mi handasina ting chonglisina as ngori ai ngasidi uba phangle aigi manglan gi hero damcha aigi thawai gina mabungo nahak asi aitigi ojaba phanganbiu ko hiyai nu su nupa duda munna yengduna hai nangbu ibungo tomthin natrane tomthin na mani ima ai tomthin na laija de yenglaga laija bu koruklami laija du murum solambadagi chap lepi aduga ithak thakatna khunai ha damja sorry tamo nati damjan as nati loi sore laija gi mataududa hiyainu amadi tomthin ngakna yengduna lei aduga tomthin hai kaino damja haibde hiyainu su ngakna kanano ne bema damja haide laija di hai kai haduk luraga hojikta da ikaibana sidore laija na kanam natida yari asi haraga tomthinda munne yenglaga noi aduga mamada amu onsilakduna hai laija na ima echatlamage kwa nangla asi haramlaga laija du hotha kai chenba hoi hiyainu na he nangbu ngai khone he pulap chasine nangbo ngai khoibani ne he laija su lauraklami laija na yarni ma ai hana dum chalamlage nang adum ko na laoba hiyainu na mashi angang sidi bako onthok pani tomthin na kaileramino ima hoibo hiyainu na maroi mapang kharaga adagi nga machasiga leramine ado nangbu kadai chalubano tomthin na ima aido imanaba ama unarubane hiyainu na o adu fare ne lao ima khoida changlugi silao yumsu naknare tomthin na yarni da ima changlaruge mathangdo ina changlage ado ima hoisi swaidera hiyainu na mani ado changlugi silao ne yum khangbo ina laoba napabung na su nang hangbani tomthin du napabung na nang hangbani harapaduda yaningda yarai mana yaningdribasi su atei karigi sunatte laijada ikaibagini tomthin su laijabu ahanba ukhiba numitudagi mahaki thamoinungda latuna thamjakhrabani phongdoktana leibagi wani phongdoknabagi matamsu phangdre haibadi sungtheng thengnadre asina suni tomthin hiyainu gi pakhumpire tomthin na hoima hoi changlasi hiyainu na hoi aduni dana ichasidi lao ashamna tomthin su laija hoigi mayumda changlakle somda laijidu mayumda hathuatu changlaktuna magi kada jansilai machanappi na chelakpaduda ngakna Rolex na kaidore nangna chelaiduna ha namana kadaida muk lehurage natti pot leibagi shell ka watlamiro adugi lobu lakliro laijana as amta natti da babu Rolex na adudi kaige laijana lahorabani imado Rolex na kanagano ne ha inchi jana pulap lakminaba yabado nangna amuk chela ineba ha chatombi nang sidiko laijana ho laklani ye yoraklani mado kem khanbiru nu pabung ado kanano masu yawra hobani Rolex ngakna kanano ne bema laija bab oidabi sat hek haiduk lui laijana as ngangre karino aikhoi pabung sidi laklani mado aikhoi hero damjaga Rolex mamit ani du lakthoklaga hai Rolex na kanano ne aikhoi hero damcha haidi bema laija du bab oidabi hai ke haiduk luraga hojikta da gyan taraklaba matam sidati ikaira laijana babung as aida changorage da asi haraga laija magi kada jensen kre Rolex na karino ne aikhoi bema sina tawrisiba gyan ga amta taba chatna chadeda moi thokpani hero damcha oigera beta ton oigera khangdre masigi wafamsi hairaga mapalom da thori laija magi famungda longna hithai aduga machinda soli laija na kaino minone ngasisiba choppa ngak toina tordana ama choklaga halakpada ngairi amuk pabungda as
ꯑꯩꯗꯤꯕ ꯍꯣꯔꯦꯟ ꯄꯥꯕꯨꯡꯅꯒ ꯋꯥ ꯍꯪꯂꯛꯂꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯅꯦ ꯑꯁ ꯄꯦꯜꯂꯦ ꯑꯩꯗꯤ ꯍꯦ ꯂꯥꯏꯖꯥ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯍꯧꯔꯦ ꯅꯄꯥꯒꯤ ꯂꯤꯆꯩ ꯃꯔꯨ ꯆꯥꯕ ꯅꯪ ꯅꯁꯥꯅ ꯆꯥꯖꯔꯒꯦꯅ ꯅꯤꯖꯔꯨꯔꯤꯕ ꯂꯥꯏꯖꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯁꯛ ꯐꯥꯎꯗꯤ ꯎꯍꯧꯔꯦ ꯑꯁ ꯉꯁꯥꯏ ꯏꯃꯥꯅꯒ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯒ ꯑꯩꯅ ꯇꯜꯂꯤ ꯀꯥꯏꯅ ꯂꯩꯍꯧꯔꯝꯃꯗꯤ ꯑꯁ ꯃꯁꯛ ꯎꯕ ꯐꯪꯂꯝꯃꯣꯏꯅꯦ ꯑꯗꯣ ꯆꯠꯂꯨꯔꯕꯅꯤꯅ ꯎꯔꯦꯗꯣ ꯌꯨꯝꯗꯁꯨ ꯂꯥꯛꯇꯣꯔꯦ ꯈꯪꯉꯦꯕ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯑꯩꯅ ꯆꯥꯂꯨ ꯇꯧꯔꯒ ꯂꯧꯍꯧꯒꯦ ꯈꯪꯉꯦꯕ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯅꯣꯛꯏ ꯍꯤꯌꯥꯏꯅꯨꯅ ꯂꯥꯛꯑꯣ ꯆꯪꯂꯣ ꯏꯕꯨꯡꯉꯣ ꯀꯣꯏꯒꯅꯨ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨꯀꯣ ꯏꯆꯥꯁꯤꯗꯤ ꯆꯪꯂꯣ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯏꯃꯥ ꯌꯥꯅꯤ ꯍꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯏ ꯍꯤꯌꯥꯏꯅꯨꯅ ꯃꯣꯏꯕꯥ ꯍꯣ ꯃꯣꯏꯕꯧ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯍꯣ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣꯕ ꯔꯣꯂꯦꯛꯁ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯕꯗꯨ ꯃꯍꯥꯛꯀꯤ ꯒꯨꯂꯤ ꯆꯥꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯒꯨꯂꯤ ꯆꯥꯔꯤꯕꯅꯤ ꯔꯣꯂꯦꯛꯁ ꯒꯨꯂꯤꯗꯨ ꯌꯣꯠꯂꯒ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯅ ꯑꯗꯨꯗ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛ ꯍꯣ ꯃꯄꯥꯟꯂꯣꯝꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣꯕ ꯔꯣꯂꯦꯛꯁꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪ ꯑꯗꯨꯝ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯤꯌꯥꯏꯅꯨꯅ ꯑꯁ ꯋꯥ ꯌꯥꯝ ꯀꯣꯠꯊꯈ꯭ꯔꯦꯗ ꯃꯣꯏꯕꯥꯁꯤ ꯁꯠ ꯍꯦꯛ ꯊꯣꯛꯄꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣꯃ ꯌꯥꯎꯔꯛꯑꯦ ꯂꯥꯛꯂꯤꯌꯦ ꯑꯩꯈꯣꯏꯗ ꯔꯣꯂꯦꯛꯁꯅ ꯀꯅꯥꯅꯣꯃ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯣ ꯂꯩꯔꯝꯃꯣ ꯍꯤꯌꯥꯏꯅꯨꯅ ꯍꯣꯏ ꯇꯣꯝꯊꯤꯟꯗꯤ ꯍꯤꯌꯥꯏꯅꯨꯒ ꯔꯣꯂꯦꯛꯁꯀꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝ ꯑꯣꯏꯕ ꯀꯧꯔꯨꯕꯅꯤꯅ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯤ ꯍꯤꯌꯥꯏꯅꯨꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯍꯤꯌꯥꯏꯅꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯥꯔꯛꯑꯣ ꯀꯩꯗꯧꯋꯦꯒꯦ ꯏꯃꯥꯒꯤ ꯌꯨꯝꯗꯕꯣ ꯂꯧꯊꯣꯛꯎꯔꯅꯨ ꯇꯣꯝꯊꯤꯟꯅ ꯏꯃꯥ ꯋꯥꯒꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗꯅ ꯍꯤꯌꯥꯏꯅꯨꯅ ꯁꯠ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯠꯇꯦ ꯀꯥꯈꯠꯂꯛꯑꯣꯅꯦ ꯅꯪꯕꯣ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯏꯃꯥ ꯇꯣꯝꯊꯤꯟꯗꯨ ꯀꯥꯈꯠꯂꯛꯏ ꯔꯣꯂꯦꯛꯁꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯔꯣꯂꯦꯛꯁꯅ ꯀꯅꯥꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯂꯥꯛꯏ ꯍꯥꯏꯔꯤꯗꯨꯕꯣ ꯍꯤꯌꯥꯏꯅꯨꯅ ꯇꯨ ꯌꯦꯡꯉꯣ ꯑꯁꯤ ꯀꯅꯥꯅꯣꯅ ꯇꯣꯝꯊꯤꯟ ꯔꯣꯂꯦꯛꯁꯄꯨ ꯎꯕꯗ ꯀꯧꯔꯛꯏ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯅꯆꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯒ ꯔꯣꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ ꯔꯣꯂꯦꯛꯁꯅ ꯏꯍꯦ ꯇꯧꯍꯩꯗꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯗꯨꯒ ꯅꯦꯇꯥꯅ ꯐꯝꯂꯒ ꯆꯥꯒ ꯊꯛꯈꯤꯗꯧꯅꯤꯀꯣ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯁꯤꯗ ꯑꯗꯨꯝ ꯐꯝꯂꯁꯤꯗ ꯁꯤꯗꯁꯨ ꯏꯃꯨꯡꯗꯁꯨ ꯆꯞ ꯃꯥꯟꯅꯔꯅꯤꯌꯦ ꯍꯤꯌꯥꯏꯅꯨꯅ ꯌꯥꯗꯦ ꯂꯥꯛꯑꯣ ꯆꯪꯁꯤ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯍꯪꯒꯣꯏꯔꯤꯔꯣ ꯇꯣꯝꯊꯤꯟꯅ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯈꯟꯗꯤꯌꯦ ꯍꯪꯒꯣꯏꯕ ꯈꯣꯠꯄ ꯆꯨꯝꯅ ꯁꯨꯝ ꯁꯤꯗ ꯐꯝꯁꯦ ꯍꯥꯏꯖꯕꯅꯦ ꯏꯃꯥ ꯍꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯅꯨꯡꯗ ꯐꯝꯂꯁꯦ ꯔꯣꯂꯦꯛꯁꯅ ꯑꯗꯨꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯗꯨꯅ ꯍꯤꯌꯥꯏꯅꯨ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯣꯂꯦꯛꯁ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯔꯣꯂꯦꯛꯁꯅ ꯐꯝꯃꯣ ꯁꯤꯗ ꯇꯣꯝꯊꯤꯟꯅ ꯌꯥꯅꯤ ꯄꯥꯕꯨꯡ ꯅꯆꯥ ꯐꯝꯖꯒꯦ ꯍꯥꯏꯔꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯍꯤꯌꯥꯏꯅꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯈꯣꯀꯣ ꯏꯃꯥꯅ ꯂꯩꯔꯛꯂꯤꯕ ꯃꯔꯣꯏ ꯃꯄꯥꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯉꯥ ꯆꯥꯛꯁꯤꯡꯁꯦ ꯑꯃꯨꯛꯇ ꯆꯥꯛꯈꯨꯝꯗ ꯊꯝꯂꯨꯈꯤꯒꯦ ꯐꯝꯂꯝꯃꯣ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯏꯃꯥ ꯍꯤꯌꯥꯏꯅꯨꯅ ꯍꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯣꯂꯦꯛꯁ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯔꯣꯂꯦꯛꯁꯅ ꯅꯪꯕꯨ ꯀꯩ ꯍꯣꯠꯅꯔꯤꯒꯦꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯃꯥꯏ ꯇꯧꯔꯤꯕ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯂꯥꯏꯔꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯦꯗ ꯔꯣꯂꯦꯛꯁꯅ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯀꯩ ꯇꯧꯔꯤꯕ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯁꯨꯝ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯈꯔ ꯌꯥꯎ ꯑꯃ ꯈꯔ ꯇꯧ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯔꯣꯂꯦꯛꯁꯅ ꯑꯃꯨꯛ ꯐꯩ ꯃꯗꯨ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯣꯠꯅꯖꯃꯟ ꯐꯪꯒꯗꯧꯔꯤꯕꯅꯤ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯄꯥꯕꯨꯡ ꯆꯨꯝꯃꯦ ꯔꯣꯂꯦꯛꯁꯅ ꯑꯃꯨꯛ ꯉꯥꯏꯈꯣꯀꯣ ꯑꯩ ꯅꯆꯟꯗ ꯆꯥ ꯁꯦꯝꯍꯜꯂꯛꯀꯦ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯌꯥꯔꯅꯤꯌꯦ ꯏꯆꯟ ꯋꯥꯅꯕꯅꯤ ꯌꯥꯔꯅꯤꯗ ꯔꯣꯂꯦꯛꯁꯅ ꯑꯃꯨꯛ ꯍꯩ ꯉꯥꯏꯈꯣ ꯀꯔꯤꯁꯨ ꯀꯨꯏꯔꯣꯏ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯔꯣꯂꯦꯛꯁ ꯍꯧꯒꯠꯇꯨꯅ ꯈꯣꯟ ꯀꯂꯞ ꯇꯧꯅ ꯂꯥꯎꯏ ꯍꯩ ꯕꯦꯝꯃꯧ ꯅꯪ ꯗꯗꯥ ꯂꯥꯛꯂꯤꯁꯤ ꯆꯥ ꯅꯨꯡ ꯈꯤꯇ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯎꯍꯦ
ꯂꯥꯏꯖꯗꯤ ꯉꯁꯥꯏꯅ ꯇꯣꯝꯊꯤꯟ ꯈꯣꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯆꯥꯒ ꯑꯗꯨ ꯂꯣꯟꯊꯣꯛꯇꯨꯅ ꯊꯝꯂꯕꯅꯤ ꯃꯄꯥꯅ ꯆꯥ ꯁꯦꯝꯂꯛꯑꯣ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁ ꯃꯌꯥꯝꯗꯨꯗꯤ ꯍꯥꯏ ꯃꯥ ꯍꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣ ꯑꯗꯨꯝ ꯀꯣꯜꯂꯤꯛ ꯍꯥꯞꯄ ꯔꯦꯛꯇꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯗꯤ ꯂꯥꯏꯖꯅ ꯍꯣꯏ ꯆꯨꯝꯃꯤꯅꯦ ꯑꯁ ꯀꯥꯎꯋꯦ ꯍꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣ ꯕꯦꯝꯃ ꯅꯪꯅ ꯏꯊꯛ ꯊꯛꯀꯠꯂꯤꯗꯨꯕꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯀꯣ ꯂꯥꯏꯖ ꯅꯣꯛꯂꯒ ꯏꯃꯥ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯏꯃꯥ ꯍꯥꯏꯔꯒ ꯆꯥꯗꯨ ꯀꯞ ꯑꯅꯤ ꯍꯩꯔꯒ ꯇ꯭ꯔꯦ ꯑꯗꯨꯗ ꯍꯥꯞꯂꯦ ꯑꯗꯨꯒ ꯕꯤꯁꯀꯨꯠ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯦ ꯍꯤꯌꯥꯏꯅꯨꯅ ꯅꯄꯥꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯂꯥꯏꯖꯅ ꯃꯥꯅꯤ ꯏꯃꯥ ꯍꯤꯌꯥꯏꯅꯨꯅ ꯑꯣ ꯍꯣ ꯍꯣꯏ ꯄꯤꯔꯨꯔꯣ ꯄꯤꯔꯨꯔꯣ ꯍꯦ ꯂꯨꯅ ꯅꯥꯟꯅ ꯇꯧꯀꯣ ꯃꯤ ꯍꯪꯒꯣꯏꯈꯤꯅꯤ ꯂꯥꯏꯖꯅ ꯑꯃꯨꯛ ꯑꯁ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯕꯣ ꯍꯤꯌꯥꯏꯅꯨꯅ ꯐꯔꯦ ꯐꯔꯦ ꯄꯤꯔꯨꯔꯣ ꯄꯤꯔꯨꯔꯣ ꯑꯗꯨꯗꯤ ꯆꯣ ꯂꯥꯏꯖꯅ ꯂꯥꯏꯖꯗꯨ ꯃꯄꯥꯈꯣꯏꯅ ꯐꯝꯂꯤꯕ ꯃꯌꯥꯏ ꯀꯥꯔꯣꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯔꯣꯂꯦꯛꯁꯅ ꯊꯨꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯆꯥꯁꯤꯗꯤ ꯂꯥꯏꯖꯅ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯗ ꯌꯦꯡꯉꯤ ꯇꯣꯝꯊꯤꯟꯁꯨ ꯑꯣꯟꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔ ꯃꯥꯜꯂꯤ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯩ ꯔꯣꯂꯦꯛꯁꯅ ꯍꯩꯃꯥ ꯆꯥ ꯇꯣꯝꯕꯤ ꯆꯥꯗꯣ ꯄꯤꯔꯣꯗꯅ ꯅꯪ ꯗꯗꯥ ꯇꯣꯝꯊꯤꯟꯗ ꯔꯣꯂꯦꯛꯁꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯔꯝꯕꯒꯗꯨ ꯄꯨꯡꯆꯥꯏ ꯂꯥꯏꯖ ꯂꯠ ꯇꯧꯅ ꯗꯥ ꯇꯣꯝꯊꯤꯟ ꯆꯥ ꯇꯣꯝꯊꯤꯟ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯗꯨ ꯂꯧꯏ ꯃꯥꯅ ꯂꯧꯕꯗꯨꯗ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨꯗ ꯈꯪꯊꯦꯡ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄꯥꯈꯠꯅ ꯁꯠ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕꯤꯗ ꯂꯩ ꯑꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯆꯥꯁꯤ ꯍꯥꯏꯔꯒ ꯄꯤ ꯂꯥꯏꯖꯅ ꯗꯥ ꯇꯣꯝꯊꯤꯟ ꯂꯥꯏꯖꯅ ꯌꯥꯝ ꯊꯥꯖꯗꯅ ꯀꯧꯔꯛꯄꯗꯨꯗ ꯇꯣꯝꯊꯤꯟ ꯆꯥꯗꯨ ꯈꯪꯍꯥ ꯍꯥꯔꯛꯏ ꯂꯥꯏꯖ ꯄꯥꯈꯠꯅ ꯗꯥ ꯇꯣꯝꯊꯤꯟ ꯀꯩꯗꯧꯔꯒꯦ ꯆꯥ ꯍꯥꯔꯤꯔꯣ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯂꯦꯝꯖꯨꯝꯗ ꯄꯣꯞ ꯊꯥꯏ ꯂꯥꯏꯖꯅ ꯐꯔꯕꯣ ꯗꯥ ꯇꯣꯝꯊꯤꯟ ꯈꯔ ꯐꯔꯕ꯭ꯔꯕ ꯇꯣꯝꯊꯤꯟꯅ ꯐꯔꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯔꯣꯂꯦꯛꯁꯅ ꯑꯃꯨꯛ ꯐꯔꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯊꯛꯆꯤꯜꯂꯣ ꯆꯥꯗꯣ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥ ꯊꯛꯂꯤ ꯑꯁꯨꯝꯅ ꯆꯥ ꯊꯛꯂꯝꯕꯗꯒꯤ ꯂꯥꯏꯖꯗꯨ ꯃꯁꯥꯗ ꯀꯨꯏꯃꯥ ꯃꯥꯔꯛꯏ ꯔꯣꯂꯦꯛꯁꯅ ꯀꯩꯗꯧꯔꯒꯦꯅꯦ ꯕꯦꯝꯃ ꯅꯪꯅ ꯃꯔꯦꯡ ꯑꯃꯨꯛ ꯆꯠꯂꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯥꯏꯖꯅ ꯄꯥꯕꯨꯡ ꯑꯩꯒꯤ ꯐꯣꯟꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯅꯪ ꯐꯣꯟ ꯂꯥꯏꯖꯅ ꯑꯃꯨꯛ ꯗꯥ ꯇꯣꯝꯊꯤꯟ ꯑꯩ ꯐꯣꯟꯗꯣ ꯊꯤ ꯈꯪꯗ꯭ꯔꯦ ꯔꯣꯂꯦꯛꯁꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏꯗ ꯃꯥꯡꯂꯤꯅꯣ ꯆꯣ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨ ꯐꯖꯅ ꯂꯥꯏꯖ ꯃꯁꯥꯗ ꯀꯣꯏꯃꯥ ꯃꯥꯁꯤꯟꯅꯩ ꯔꯣꯂꯦꯛꯁꯅ ꯌꯥꯎꯗ꯭ꯔꯕꯣ ꯑꯗꯣ ꯅꯪꯕꯨ ꯐꯣꯟꯗꯨꯕꯨ ꯄꯨꯔꯛꯈꯤꯕ꯭ꯔꯥꯅꯦ ꯂꯥꯏꯖꯅ ꯄꯥꯕꯨꯡ ꯄꯨꯔꯛꯈꯤꯕꯅꯦ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯉꯥꯏꯈꯣꯀꯣ ꯑꯩ ꯀꯣꯜ ꯇꯧꯁꯤꯜꯂꯛꯀꯦꯀꯣ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯏꯌꯦ ꯇꯧꯁꯤꯜꯂꯛꯑꯣ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯂꯥꯏꯖꯅ ꯍꯥꯏꯔꯛꯀꯦ ꯂꯥꯏꯖ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯍꯥꯏꯕ ꯍꯧꯏ ꯂꯥꯏꯖꯅ 8787 ꯔꯣꯂꯦꯛꯁꯅ ꯅꯪꯀꯣ ꯉꯁꯤꯗ ꯅꯠꯇꯦ ꯐꯣꯟꯗꯨꯕꯨ ꯀꯗꯥꯏꯗ ꯊꯝꯃꯤꯅꯣꯕ ꯂꯥꯏꯖ ꯅꯝꯕꯔꯗꯨ ꯍꯥꯏꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯅ ꯑꯁ ꯄꯥꯕꯨꯡ ꯑꯁꯤꯕꯨ ꯑꯩꯅꯔꯣꯕ ꯇꯣꯝꯊꯤꯟ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯀꯣꯜꯗꯨ ꯔꯤꯡ ꯆꯠꯂꯤ ꯇꯣꯝꯊꯤꯟꯅ ꯀꯣꯜꯗꯨ ꯍꯦꯛ ꯗꯥꯏꯜ ꯇꯧꯈꯤꯕꯒ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨ ꯂꯥꯏꯖꯒꯤ ꯀꯥꯔꯣꯝꯗꯒꯤ ꯇꯥꯔꯛꯏ ꯔꯣꯂꯦꯛꯁꯅ ꯀꯩꯅꯣ ꯅꯪꯕꯨ ꯐꯣꯟꯗꯨꯕꯨ ꯁꯤꯗ ꯄꯣꯔꯛꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯅꯪ ꯁꯤꯗꯤꯕꯀꯣ ꯂꯥꯏꯖ ꯅꯣꯛꯂꯒ ꯑꯁ ꯀꯥꯎꯔꯤꯅꯦ ꯄꯥꯕꯨꯡ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯗꯣ ꯗꯥ ꯇꯣꯝꯊꯤꯟ ꯊꯦꯡꯀ꯭ꯌꯨ ꯇꯣꯝꯊꯤꯟꯅ ꯌꯥꯔꯦ ꯅꯪꯒꯤ ꯐꯣꯟꯕꯨ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯂꯥꯏꯖꯅ ꯑꯗꯣ ꯑꯩ ꯐꯣꯟꯗꯣ ꯑꯝꯇ ꯂꯧꯔꯨꯈꯤꯒे ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯂꯥꯏꯖꯗꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯔꯣꯂꯦꯛꯁꯅ ꯁꯥꯎꯅꯨꯀꯣ ꯏꯕꯨꯡꯉꯣ ꯅꯆꯟꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯇꯣꯝꯊꯤꯟꯅ ꯁꯥꯎꯗꯦꯗ ꯄꯥꯕꯨꯡ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ
Ngaihak leiraga Hiyainu su tholai. Hiyainu na nangbu nang pabungga kei wari sanaraba. Tom Thin na ima mayam sanare. Hiyainu na hoi hoi ado ngasidi lakthokdana lakpani chakchara ama charaga hankrodana. Hiyainu gi waduda Rolex su mateng pangsinba oina harai. Rolex na ibungo nang imana su haiswai bani asengba chaktum khara charaga hangrodana ipa nga leiruge aduga ekhoi pulap hauna chathoksi. Hiyainu na ho nga dudine aina ngasaina leijarurabani khangbirabo. Rolex na o phare phare dudi. Tom Thin di Rolex ka Hiyainu ga na haribadu taraga wakhalda khali. Aibu kamaina yaroi haiduno sidubo. As kamai tawduino. Oh no. Hai Tom Thin nangi naraibak sidibako. Asumna Tom Thin na ungduna wakhal tawringai Rolex na kaurai. Rolex na ibungo nang kari khalibano. Tom Thin Rolex ka Hiyainu ga da amuk yenglaga harai. Tom Thin na ima babung ai ima hoina haido yadi yaningi. Ado babung asigidi kaya numaidawa mandre. Aido ima hoidasu hairamdre. Rolex sor asangba ama hondoklaga. Hoi phare phare dudi. Hoi dahe nom fajana charsi. Ado mathangdadi babung khoisu yahansiko sakhang mai khangnaba oina. Tom Thin na babung ai khoi maga babaga dasu haige. Rolex na hayo. Hiyainu na ngasi se yargadi chaba yabani. Ado karidi upai lere. Phare. Ngaihak wari watai sanaraba matung Tom Thin na adudi pabung ai chatnaba tawraki ko ima. Rolex na hoi tawjoro mamsilaktrine sida chatnaba tawro. Chaksu chasi haiba yadrabani na. Hiyainu na bungo lao ima asai phau thindoke. Tom Thin na yani ma ai adum Hiyainu na sat harai. Hiyainu na yade asai buktang oirabasu ima thindopige lao. Rolex na ibungo Tom Thin nangbu chatlune namana hairisi. Tom Thin na hoi babung asumna Tom Thin bu Hiyainu na thinba tholaklami makhoi gi gate khara hendorakpaga Tom Thin na ima yarni ima swaida dum lebihoro. Hiyainu na yaradrani chabo. Tom Thin na yarni ima. Hiyainu na hoi chalo ningthina yenga thauko gari ka do matam phate. Tom Thin na hoi ma ashi hairam laga Tom Thin gari du start tawraga thauduna chatkhre. Hiyainu su ngaihak leptuna yenglaga ma su mayumda halakli.